Hatna sunabana makalamatiki waroisin purakpa ngamloi khenaba leirabasu phaminaduna waroisin puraknaba hotnaminasi ibobi Ekhoi maselgi marakta hatna sunabana makalamatiki waroisin purakpa ngamloi mot khenaba kya leirabasu hatna sunabagi muhutta puna phaminaduna waroisin puraknaba honasi maduna sakatpa amasum tangdu leitaba lamdam ama purakpa ngamgani haina XCMO ibobina ngasi matam amada Manipur Sarkargi Revenue Minister oiramba hairok Ibotombi Laikidabigi Ningsing Thoram Gamari Lenana Wangang Naduna Fungtokri Hairok Ibotombi Memorial Trust na Sindunangasi Hairok Part 2 May Laikai Memorial Complex the Pangtokiba Thoram Maduda XCMO Ibobi na Makata na Haikibada Matam Laibi Kibikta Hingsa Thadok to Santi Gilambi the Lakna Bohona Minasi Hana Sunabana Kari Karambakana Purakrabagi Maram Zadana Malal Putukwangamdana Mihat Mipunsa Tabigi Tawangasi Miwebigi Lisanati Matamamagi Manipur Sarkargi Minister Oiramba Hairok Ibotombibu Sakangdabasingna Mayum Maktra Tamtina Hatolam Kipiki Taudu Dubu Nungaitaba Pongtokladuna O Ibobina Makatana Haikibada Hatna Sunabana Ekogi Tungi Pursa Leroy Nungsisana Leminagadabada Hatna Sunabana Kari Karamba Kanam Purakadoribano Fruit Masilgi Marakta Amaga Wakalon Manada Lairabasu Paminaduna Wari Watai Sanaduna Madugi Sulusanama Purana Bohonasi Karigamba Soikibu Lan Kibu Yaurabasu Nupatona Amasum Nupi Tona Soikrabasu Soikre Haibangambiki Tona Legadavani Ekhoi Masilgi Marakta Nungsi Sanaba Lamdamama Oina Puna Laina Bohona Minasi Labak Tiba Taudok Amuk Hanna Toktana Bohona Minasaki Nasigi Taura Madugi Manungsana Hingsi amasum hingminasi haiba panamda blood donation kiam amasu pangtoki loinana ahal oirabasing mapurebe laikhidrabasing amasum differently able persons sing yauna punna miyoi lising aniga sahumda pension yantoki ngasigi thora madu sugunu kendra gi MLA ke Ranjit amasum khundrakom kendra gi MLA TS Lokesor yauna APCC gi maruiba lusingwa kaya sargyaki ngasigi thora madu laikhidraba hairok ibotombi gi loinabi moirang them ongbi ABM Hall na lusing duna laikhidrabiki mitamda haikaleka tamdun ikaikumna butki panmayabadi ex-minister Moirangthim Ibotombi haukiba sahi English ngama samapanga baudraga marigi December 3 sakangdaba singna masaki mayumaktada nongmaina kaptuna halamkibani hari nongmai sizinaduna usek sadanba singi mathakta operation chatakri lang mari fagatuna mai thakri Ngaseu Imphal West District ki manungchanba mayang Imphal Bengun Makhapat amasum uchiwa maning laptak mapalda miyoi khrana nongmai sizinaduna uchek singda nongmai kaptuna usek tanba amasum phana bokhotnari haibigi akhanaba paw ma phangbadagi Joint Coordinating Committee on Wildlife and Biodiversity JCCWB Manipurna Police amasum Forest Beat Office ki staff sing yawba team amaga loina operation chatakri adubu operation adu nongmai paiduna usek hatna bohotnari besing adudi isingi ipak senthaduna nathokre adubu makoina sizinaramba usek lang mari di fagatuna mayang Imphal Beat Office mamang mai thaduna mangan krihari Paushna Makatana Haribati Joint Coordinating Committee on Wildlife and Biodiversity Manipurna usek sadan bigi pawdu Hek Pangwaga Mayang Imphal Police Station ki OCW Diras Kumar ASI has Brozian amasum Mayang Imphal Forest Beat ki staff sing Environmental Social Reformation and Sangai Protection Forum amasum local volunteers sing yawa combined team amana mapamadura sanctionduna miyoi sing adubu phana bohona kibani adubu team madura mapamadura yauksilakpadu ubadagi miyoi sing adu mapam adudagi isingi ipa nantholaga sen kibadagi phabana hokidi Makatana Zagadu Tibuhumbi Tabuksa Tavada Hairiba Usik Lang Mari du Fogatangam Kibani Makatana Committee Yesiki Makediki Usik Lang Tak to Namasum no may sitting aduna hatna bohona singi matakta drive letana sataki hari drive adugi matangda JCCWB gi convener Ramesh Ningthausam na phungtokibada ningtham thagi matamda miramdigi pairakpa toina uba phangdaba makalgi usek singamadi iramdam asida Saktazaba atangma makalgi sa makal sing hatpa masum phaba tolasi makhoi minungsi utpiduna maning tamna saktahansi Kanagumbana minungsi leitana nongoi kapiba lang thaktuna phabiba masum hu thaktuna phaba thingnarabadi manakna mari lainaba singda pau pibihu makhoki mathakta Wildlife Protection Act 1972 Environment Protection Act 1976 amasum Water Prevention of Control of Pollution Act 1974 ki matung ina dandi phangdun awafamna tabihe lamlaki sa usek sing ekhoi miyoibugum hingwigi hakpi seki Central Myanmar military junta Airstrike chathabada miyoi 19 laikhidre kun hena sokli
Myanmar की election naksilakpag loidana military junta amasum rebels की मरक्ता मुक्नबगी चांग asi hingalakli rebels की माइकैदगी सु मिखल असिदा मिरेप ओइबा क्या किडनैप तौबगी थौं क्या सथरी मरक्सिदा हौखिबा इराय नुमित मिलिटरी जुंता ना सेंट्रल म्यांमार एयर स्ट्राइक चथबदा मियोय तरागा निपान हखरे कुन हेना असो अपनंग लहरी लोकल एडमिनिस्ट्रेशन ऑफिशियल की रिपोर्ट मतुंगिनदी हौखिबा इराय नुमिकी नुमिदांग वैरमदा म्यांमार की सागांग रीजन की ताबाइन टाउनशिप मिलिटरी जुंता एयर स्ट्राइक चथबदगी मिसी मिनागी थौदोर थोखिबनी मिलिटरी जुंता की माइकैदगी बॉम्ब अनि थाददुन एयर स्ट्राइक चथकिबा मफम अदु टाउनशिप अदुद मी यामना कुंगना लैबा मतम ओइबना मिसी मिनागी सांग अदु वांगना थोखिबनी एयर स्ट्राइक चथकिबा थौदोदु मिनिट 15 लेरगा रेस्क्यू वर्कर्स मफम अदु थुंगलखि बॉम्ब थादरखिबदुद मियोय 3 मफम अदु सिकी अदु 13 हॉस्पिटल पुकलबा मतु लेकनबा ngamdana सिकिबनी थौदो असुगी मताना मिलिटरी जुंता की माइकैदगी स्टेटमेंट अमत फोंदोक लेथ्री हौखिबत मे थादसु सगांग डिविजन दा एयर स्ट्राइक चथदुना अंगांग कुन यावना मियोय कुनगनिथोय हटखिबगी थौदोक लेख्रे हैरी गोवा की नाइट क्लब मई साकपद टूरिस्ट मरी यावना मियोय कुनगा मंगा सिरी इंक्वायरी तौनबा ऑर्डर तौख्री ngase anganba नॉर्थ गोवा की आरकोरा की रोमियोलैंड लेबा नाइट क्लब ब्रिज खांगौदना मई साकपदगी थौरमद टूरिस्ट मरी यावना मियोय कुनगा मंगा सिरिबसिंग अदु अयामना क्लब असिगी मेंबर अमसुम ऑफिशियल सिंगनी थौदो अदु एलपीजी सिलिंडर गैस अमा हौरखिबदगी ओइरमबे हैना थाजनरी मरक्सिदा थौदो असिगी मतांगदा गोवा की चीफ मिनिस्टरना थौदो अदु मतौ क्रमना थोलखिबनो हाइबदु खांगदोनबा फुल स्केल इंक्वायरी चथनबा ऑर्डर तौख्री अथॉरिटी की रिपोर्ट मतुंगिना खांगौदना मई साकपगी थौदो अदुदा मियोय अहुम मईना तमथिना साकपदगी लेखिदबनी अदुगा अतै लेमहौरिबसिंग अदुना मई साकपा अदुदगी थोलखिबा माइखुसिंग अदुना सोर होनबा ngamdabadagi लेखिदबनी अहानबगी ओइना सतबी इंक्वायरी द लेखिदबसिंग अदुगी मनुंगदा टूरिस्ट मरी अमसु एम्प्लॉई तरागा मरी यावरे हैना कंफर्म तौरी अतोप तरेट अमसु वेरीफाई तौनबो होनरी थौदो अदुर असो अपन नंगखिबा मियोय तरुकना मनाक नकबा हॉस्पिटल लेकनरी लाइबक थीब थौदो अदुगी पाव हेक ताबगा गोवा की चीफ मिनिस्टर प्रमोद सावाना थौदो थोफम सत्तुना हाक्थेंगरी येंसिंख्री लोइदना थौदो अदुर लेखिद्रब इमुंग मनुंगसिंगी अवाबदसु थमोय सुनु सरुक यारी हैना फोंदोख्री चीफ मिनिस्टर की माइकैदी की मखाताना माइहौ लांगपोक अदु मतौ क्रमना थोखिबनो हाइबदु खांदोंनबा फुल स्केल इंक्वायरी चथनबा खनख्री मरुआइना नाइट क्लब अदु फायर सेफ्टी नॉर्म्स ngakna satpra amadi building adugi regulatory standard adu maintain tawbra haina khangtoknaba akanba instruction pikri karigumba norms singa singakna satlamdragbadi madura sienari bisingi matakta matik sab legal action lawgani haina phongtokre aduba ahan bigi oina satakhibi investigation gi report matung inadi night club asi mathau taba permission sing adu yauduna salairamani building asi matamga sanadaba oibana madu sidoknaba local panchayat amasum gowa coastal zone management authority na demolition ki notice tharakhiba lekhri adubu director of panchayat na order ma stay tawraga lerakhiba hari prime minister narendra modi ki makai digi su thaudo du yamna nungai ta phungdokre loinana thaudo asi ana amasum aso panang ki singi imungunu awabada saruk yari herakli CKLA UKLF की commander in chief साइखोंगाम अबाइते खुलाई क्यागा लोइनना चुचाम्पुर पुलिस ना फारी CKLA Sin Kuki Liberation Army UKLF United Kuki Liberation Fronts की commander in chief Foreign Sava M4 assault rifle corner फकट पंखरी चुचाम्पुर डिस्ट्रिक्ट की चुचाम्पुर पुलिस स्टेशन फकट पंगम खरबा CKLA UKLF की commander in chief अदु संडल डिस्ट्रिक्ट सुगुनु ट्राइबल दिगी साइखोंगाम बाइते साइयंखै अपोकपा थांगलेट बाइते खौई मा हौजुक चुचाम्पुर डिस्ट्रिक्ट की भी फाइचम माकी गैंग सिंगापुर लेबने हरी फारबा मियसिना लुसिंगदुना CKLA UKLF की मखाद लोन यादब मोन सेल खाइबमदी सेल की दमक मी फाब किनेप तौबना सिंगबर सियनबनी हैना पुलिस तगी फंगबा पाउन हाइरी पुलिस न फारबा कमांडर इन चीफ का कोनना फगलब खुसु खुलाई सिंग अदुदी मैगजीन का कोनबा 5.56 mm की M4 अमदी मरु कुन यावना GSM की पेट फोन सुयावरी फारबा मियसी की मतक चुचाम्पुर पुलिस ना 145 क्लोज 11 2025 CCP PS 1 CM A की मखाद केस में लखुतुना मखाता थबक पखत पाउखरे हरी डॉक्टर अमदी पेशेंट सिंगी मरक थोनिंगदब थौदोक थोलकपगी मतांग खननै नखरे डॉक्टर अमदी हेल्थ केयर प्रोवाइडर सिंग मियोय क्या सिगदब लनफम क्या दिगी कन्दुना लाकली डॉक्टर लेनिन
Manipur layribi irang sina maram oiraga Manipur gi wangbada leiba anabasingna Manipur layengbu lakpagi sang yamna hanthare haina Professor of Psychiatric Rims ki Dr. Lenina Fongtokri wafam asi one day public convention on a better healthcare service ki tharamama ngasi Hotel Imphal ki Sangai Hall the Coordinating Committee on Manipur Kokomiga Indian Medical Association IMA Manipur State Branch samnaduna pangthokiba thauramda phongdokibani thauramadu Kokomi gi convener Khuraizam athauba IMA Manipur State Branch ki President Dr. Simpson Sario Psychiatric Dr. R.K. Lenin akhanaba Mithulen oiduna sarugyaki thauram adu makhata oina Dr. Lenin na phongdokibada ngasi Manipurda layeng pathapta apapata thuklabasingda karamna phagathanba yagadagi haiba wakhalon amada thauram asi pangdokpani haukiba matam khra amaga nungaitaba thodok kya su thokiba lekhri adubu doctor amadi patient haiba si thadoknaba yaroidaba mani hospital asi leitrabadi ekhoi miyoibigi punsi kaya ama mangatoribani ekhoi miyoibana khangadabadi mi oina poklabadi sibai basi nongmadi soidrabani miyoy amana anai gerokpa matamna doctor natana makhogi punsi kanma ngamloi doctor amadi health care providers singna miyoy kya sigadaba lanpham kya digi hingbagi mahau piba doctor singna tawduna lakli matamgi matungina sakhulakpagi matungina madugi khudong saba kya adusu phangani adubu sakhutlaba lam kya phangliba khudong saba kya adu lairaba iramda masidadi madugi khudong saba kya adu phangma ngamdreki Amaramna Kokomi gi convener Khuraizam athobana phongdokibada ngasi pangthokliba thauram asi maru oina haukiba tha kharagi mamang rims thooningdaba thaudok kaya ma doctor amadi patient singi marak thokiba thaudok maram oiraga miyoi kya laikidabagi hospital gi lanthum sokadana tana doctor singna phuba seiba patient party singa doctor singi gi marakta yamna sabu wakhal tanadaba ama thokiba adu karamna thokibano karamna ko gadagi habigi matangda expert kya na masa gi mot piduna khana naineduna solution ama purakna bokhona ba thorama mani ngasi pangthokliba thorama sina aroibanati Manipur da lairiba hospital da waliba equipment doctor singna private practice tawbigi maramda kupna khana naineduna miyam ga doctor singi marakta lainara wakal tanadaba singadu kokonanaba pangthokpa thoramne ni phongdokhi bot thadabadi yaraga bot lepadi yadaba Meitei singi maraibak singmi amatana khanabidri Meitei singna bot piraga mai pakiba kuki MLA singna awaba taraba masagi voter sing hanna yengladre IDP bot thadabadi yaraga mireb oibidi yadaba Meitei singna hausik thengnariba awaba mayam asigi matana singmi amatana khanabidi masigi sumathakta Meitei singna bot piragi MLA oikiba kuki singna awaba taraba masagi voter sing phawba hanna yengladre haina IDP sing hairi sei kyagi mamang gi chuchampur kangpokpi amasum tengnopal khundaba Meitei lising taraga mangaromna piba bo na maram oiraga district sing asigi constituency singda mireb oiriba singi maraibak leptuna lakhi district sing asida leiba Meitei singna hausik mayum mekei thadokuna toan relief camp singda lanjina duna leirabasu makoina mihut oina thagatkiba MLA singna kariguma makhalgi mating amata pangbidana leiriba kumja English singam samapanga nifugo nipan ihan hana mikhal pangthokibagi matung tarakpada Meitei yumthong lising khara khakna kangluk ki khetna bu wakhalon thadolaga toan ba mirep singna bot piduna lakhibani koki furuki bu oirabasu natraga naga furuki bu oirabasu Meitei na bot piba mirep baduna mikhal da mai paktuna lakli kumza English ngani ga kungo humdugi me ahumdigi tholakiba kangluk ki irang na maram oiraga singi district singda khunda ba Meitei sing lanjena duna awaba phibum amada leirabasu makoina bot piduna mikhal da mai pakhan kiba mihut singna mateng pangbibadi lairadana hanna yingbidabagi phibum da leiri kumza English ngamaga samapanga nifugo nipandigi hauna tengnopal Sadar Hills saitu champur amadi atai singi mafam singda yelhomi oiriba Meitei singbu second class citizen amagi thak thambibagum torakli mafam adura khundariba Meitei sing bot thadabadi yaraga mirep oinabigi right ti phangandana lerakli singi district singda leiriba assembly constituency punamakta Meitei amatana mikhalda mirep oibiyadi Saikot Singhat amadi Thanlon Saurana Miyoi lising tara romna sanglaba sei humdraga taret bot thadaduna lakhi dubu mirep oinabigi right ti pividri Chusampurgi Khumujama Meitei lekai amadi Khugan tampakna singda khundariba Meitei singna piba bona maram oiraga mikhalda mirep singi maraibak leptuna lakhibani Chusampur assembly constituency digi mirep voter singna mai pakhan kiba kuki MLA singna ngasi phawba mafam adudagi lanjena duna leiriba Meitei singi matangna wafam amata phongdokpa leithri sahi ani makhai helaba irang asigi matangda sitting MLA
LM Kaukte Yauna, Susampur Mirep Wiki Amatan Awa Batar Bamaiti Sing Hanayindi, sitting MLA Sing Namasama Boter Sing Kaufoki Bagaluna, Makoi Bumai Pakalaki Boter Singadugi, Mika Miracle, Tasin Ushina the Bigi Mawang the lady, Yangnopal Ashiki Wena, Moria Madi, Koktada, Meitei Boter Lissing Aniromli, Meitei Sing the boat P. Hibana, Maramoira Kumza English Singaniga Kungani Toida, let Pau Hokipna Mikal the Mai, Park Hiban Harry. BJP na lengak state singa crime thokpi ki sang khwai di ki wangli NCRB BJP na lengak state singa crime thokpi ki sang khwai di ki wangli haina National Crime Record Bureau NCRB gi report na photokli BJP na lusingba National Democratic Alliance NDA na matik sawa thorang lokhatpa ngamdabana crime thokpi ki sango khalakpani haina opposition ki makai di gi maral sirakli NDA na lengak pa Bihar da su crime thokpi ki sang wangli haina report tawri Kuki na Meitei gi khul nakna lambi semjilakpagi matangda Litanpokpi da miyamna rally satkri khulai paiba Kuki militant singnaba singna Meitei khulda lambi semjilakpadagi miyamna protest satakri Young Sporting Club BDC amasum Litanpokpi gi maira paibina sinkiba rally edu da masing yamlabu khunja singna banner amari placard sing paiduna saruk yakhi iramasigi matangda Young Sporting Club ki secretary Waikum Nauban Fungdorapagi Matungina, Manipurgi Governorship Secretary, District Administration Officials Singyaw na Mari Lainabasinga, Kerahan Wakat Palekredubo, Nasi Pop Hiramasigi Matanga, Matautava, Torangamata, Lokot Paletri, Meitei Kul Mananak Lambi Semzilakpan, Miam the Sour Nungnang Pokali, Reza Puriski Sarugyaw na Meitei Kulda, Lambi Semzilakpiki Tongasi, Kudak the Lepan and Taram Lokatam to Hensu, Mount Fongtoki. Rally edu saruk yakiba singna phungdorapagi matung ina Meitei gi khungang amadi akoibita leiriba mafam sing lengana ngakpi senbina ba thorang laukhallaktriba makhatana khungjang changsi gani haiden su paus ta makhatari ado tendana sumna meyam na thamjage haujikoina di meyam paus matang se lusinjarage amasu makhata ba anova update meyam pun ngamina sena channel sugi makai di thamjari